Apokpi mamana mangjaramba manglan mangfau nahanabagi pandamda masagi chahi humfutara suraba Lucknow daki nupa ama National Eligibility Cum Entrance Test Niit Englishingani kuntaruk thakre masagi chahi humfutara suraba Asok Baharna examination adu mahaki lekitrabi apokpi mamana mahak doctor ama ohenningiba adu thunghanabagi pandamda thakibani hairi mahakna hai chahi kaya manglan ase mangfau hanba ngamdana leirabasu punsi loshilakpa tangkakasida examination ase thananaba warep lawkibani haukiba chahi kaya sida medical ga mari leinaba mahai kaya tansile mahak miyamda hidak thaba yabagi formal education fangdrabaso medical ga mari leinaba mahai kaya tansinbadi ngamle maramaduna formal oina mahai ase tamduna awatpado menkhatna bhotnabane mahaki imung manungna profession asida changnabagi damak chauna pukning thogatli Gynecologist amasu oiribi mahaki loinabi yauna mahaki mari mata singi marakta medical professional kaya amasu yauri support sing asina maram oiraga chahi yamjarabasu examination ase thanabagi ihul adu faurakibane panbe yabadi Niit UJ Englishingani kuntaruk ase Lucknow gi oina center humputara tarukta haukiba nomaizing numita pangtokibane Maduda punna candidate listing kuntra taret ka chama humfutara taruk romna exam thaki exam center singa sida changnanabagidamak frisking amadi biometric verification su tauki examination adu numit yungba matung pung ani dagi mga fauba pangtokibane